Manipur State Rural Livelihood Mission MSRLM Thoubal City Block ki makhada semba Self Help Group Singi Federation Yainubi Cluster Level Federation Sinba Tha Khudingi Pangthokadaba Rural Roots Market haina mingthonba thauram ama ngasidagi Thoubal District ki Khangabok New Market ta Houdokhre MSRLM na anirak shubo oina pangthokleba Rural Roots Market Houdokhpa aduda Khangabok SC ki MLA Okram Surjakumar Yainubi Cluster Level Federation Khangabok Thoubal City Block ki President Thangjam Redya Devi amadi MSRLM ki District Mission Director su oiribi DC Thoubal Hena Kamai IAS na mathang sitna athoiba mithung thauram mapu amasung akhanaba mithung oina saruk yakhi MSRLM ki makhada leiba Self Help Group singna thazaba insang napi sing amadi makoina semja sajaba khutsa haibaki potlam sing puthoktuna Numit Nini chupna pangthokadaba thauram adu Khangabok SC ki MLA Okram Surjakumar na ribbon kaktuna Houdokhre tungda ngasi gi athoiba mithung singna Rural Roots Market ki stall singsu yengki athoiba mithung gi warol piraduna Khangabok SC ki MLA Okram Surjakumar na haikibada Corona gi matamdagi hauraga lamdam asida thokliba thokhaningdaba achouba irang asina maram oiraga lamdam asigi miyam kham thengna awaba mayoknare maram asina Self Help Group singna pangthokliba puthokliba potlam sing sulaibinaba leiraktabagi awaba kaya mayoknare MSRLM na asigumba mela ama sinbiduna Self Help Group singna puthokchaba potlam sing yonabagi mafam ama sinbiba si yamna phaba khongthangni Self Help Group sing chawkhat hanbana lamdam asibu leibak asibu chawkhat maikaida purakadoribani hairaduna makoigi chawkhat thaurangi damakta paikhatpa yaba thabak thoram sing paikhatuna lamdam asibu chawkhat maikaida puraknaba hotnaminasi haiki Self Help Group singna thazaba insang napi makoina semjaba firol amadi kaunagi potlam singi stall sing hangduna Numit Nini chupna Chathagadaba Rural Roots Market adugi ngashi Houdokhpagi thauramda ADM Thoubal Aribam Amarjit Sharma Child Protection Officer Thoubal Salam Robindro DFO Thoubal Dr. Laisangtem Jesili amadi MSRM ke official sing amashung atai district level officer singsu saruk yakhi Manipur da maximum kaunagi product puthokpasi I can proudly say it's from my constituency, especially Khangabok village. Adudagi Southor aga yamna kanna honajarami akhoi misida industry park ama natragana industry gi kenoma sembiraga maruana kauna product si sustainable goal hai tare akhoi gi UN gi sustainable goal da sino mayamam lainai UN की sustainable goal the sustainable product sing si encourage to se da to hiring ne na mapan dagi kaligumba chauna leirau tar de achouba funding mu lautham da yamna achouba akoi initiative amu oiga daw ne du akoi su kaligumba industry department do hero karido ro ai na ta chawa hek na makhum matamda masimadi chauna promote to ke haina ai khanjari to ningma thodo akhoi chahi amani hujik thoi ba irang laiba thobok sida ju product thengna la aba imaivel mayam sing no magi chara tanjaraga small micro and small industries have tare koi kunni lamdadi micro and small industries to biba mayam aduga no magi akhoi ki low sing ulga farming tawraga natragana ngasai nga yuga natragana ngasai poultry mayam yu over leriba mayam sing se masina waram kadabu mayam sing tingin bi